Thaina mamangayda laibak amada mabuk mapaw yamna phaba isam samjaba nga phaba nupa ama lairammi. Nupa asi laibak adugi sidaida magi nupi amadi magi pokpa kuidribi sahi phadribi masanupi amaga makhoi ahumkhak yamna nungsi sanana lairammi. Mama mapa anina makhoigi naitom poksabi masanupi adubu makhoigi lengdraba lanni haiduna LANGEI haina nungsina mingthonbirammi. Numit khudingi nga phaba nupa adu ayuk yanda anganbada haugatuna magi lu lang puduna makhoigi laibak adugi khwaidagi sauba turel aduda nga phaba chatli. Madudagi pharakpa nga sing adu kaithelda yoli sel onthokduna sel sing aduna makhoigi sana thaknanaba setna sananaba awat apa lairammi. Asumna nongmagi tanjaba kharana awat apa laitana panjaba imungni. Nongmadi numit chupa ama nga phaba nupa adu nga amata phaba ngamdana turel adugi torbanda phamduna lairammi. Numit chupa ama matam mangba yaba manglaga nga ama phawba phadana lupa amata pusindana matau karamna mayomda hangadoribano khaluvada kok sana wakhan khanduna lairingai magi manak tamna ubak amagi mathakta pikliba ningtha yomliba angang ama tautharakpa urammi. Nga phaba nupa adu tawrakliba matau aduda ngaksanai matau karamna aduk chawkhraba turel aduda asuk pikliba angang asi tautharakliba haina khalle. Ngaklamba thajadaba pumnamak tungoineduna maha khulai thuna angang adu turelgi imaidagi laukhatli pamkhatlammi. Adubu mibu sumhatpa maithong panba angangni. Nga phaba nupa adu angangdu ubada yamna nungsiba magi pukning wakhal thamoi pumnamak angang aduda singsinbagum phaurammi. Mahakna angang adugi amakpa yaudraba taru taruba maithong adu yenglaga amadi ising imai thaktagi phangjaba angangni khanjaduna angang adubu LAIJA haina nungsina mingthonbirammi. Nga phaba nupa adu angangdu puduna mitkup amata panthaba tawdana mayomda halaklammi. Mayom yorabada nga phaba nupa aduna magi nupibu kauduna imungda sanglammi. Magi nupidu masanupi LANGEIbu tomhananaba sumduna lairambani. Angang phamungda thanamlaga thoraklammi. Nupa aduna angang ama pamduna lairambadu ubada nupi adu ngakna hanglakhi. Kanagi angang no nahakna puduna lakliba adubo ningtha suyomi yamna pikna ui. Nupa aduna tapna phamthaduna hairaklammi. Hai nupi angangse ngasidagidi aikhoigi isa sakna yoklagadabani. Magini haibada kanasu mari makhong thiba phangani thajadre. Ngasi sei numit chupa ama nga phanaba hotnabada nga ama phawba phaba ngamdabagi wakhal wana torbanda phamlingaida ubak amagi mathakta pikliba angangse haptuna tautharakpani. Aina mahakpu isingi imaitudagi kanduna purakpani. Nupi adu magi nupagi wafam pumnamak tarabada yaningdaba utuna makha taraklammi. Nupa aikhoigi imungse wata padaba sel yamna thokpa imungsu natte. Nahakna nongmagi nga khara pharaga pharakpa nga du kaithilda yolaga madudagi phanglakpa kharaduna aikhoi ahum hinglibani. Adugi sumathakta pikliba isanupi asimasu lairibani. Natte oiriba phibam asida karamna angang sigi maning thunganduna makhoibu semgadoribano nahaksu amukta khalune. Nupa aduna makha taraklammi. Pumnamak oidunasu asuk pikliba angang sibu kadaida kanada matau karamna no. Ai madu pamdeko nupi. Aikhoigi angamba khara hotnaduna angang animak aikhoi anina poksaba isani khanna yoksi. Nupidu yaningdrabasu magi nupagi wafamdu hiktokpa ngamdre. Phana yaningdrabasu nupa aduna lepkiba oibana nupi adu angang adubu yokpada tare. Asumna sahi khara haukhre. LANGEI amadi LAIJA laisabi pungkak pharakle. Animak amana amadagi hende. Magi phajaba amamamne. LANGEIna keba mauba irang yauba mabuksel khara pikpa athiba wahina migi mabuk nahanba matam khudingmakta akanba phajadaba watamak ngangba
misak ama oina hauraklammi. Mama ibemagadi yamna sanaba oijarammi. Aduga laijana pumnamak adugi tayonnabada nupi ama oibagi liri khoiriba ing tappa miyok misan phajaba wangang sangang phajabi nupi ama oirammi. Laija mama ibemagadi kaya londi nade. Mahakna mama ni khanna nungsijarabasu mama nadi matam pumnamakta arum ayangi sang onduna tallai. Maramasina laijadi ayamba matamda mapa ibungoda oinaduna laijarammi. Matam khara haukre nong manini du nga phaba nupa adu kari ana layong no khangdaba amana masa ngamnaklamde. Akhang ahisingda yenglabasu kari karamba layong no khangdre sanaba hidak thaba ngamlamde. Thoidokna nungayai phaba ina kairak khunba imung dina tabanina laibak adugi aphauba akhang ahigasu tanaba ngamde. Maramasina anaba asum henjilaktuna nongmadi nga phaba nupa adu magi nupi amadi masa nupi anidubu thadoklamduna taibang pan thadokkhre. Imungi miyoisingdu kapsaba natana pambai karisu lairamde. Khwaidagi thamoi soklibadi matam pumnamakta loinaduna ta laijaba mapabu mitkup amata lapnadana leiba ngamjadabi masa nupi laijani. Laija mapa ibungo kainarabada angaubi amagum kapsakhi. Laikai miyam sangduna nga phaba nupa adugi aroiba mathau mangam loisinkhre. Adubu mapa ibungona taibang thadoktuna satkibada masa nupi laijagi harau nungaiba mamon minok pumnamak puduna satpikhre. Nongma nongmagi mama ibimagi misai hengalaklammi. Mamana nongma sairamme. Hey, nangna imungsida hek lakpadagi thawai-daba ngaktani thokliba singse. Aigi nupadusu nangna maram oiraga nangna yumsida leibadagi ngantana ima isabu thadoktuna chatkadana. Nangna maram oiraga yumsida leibadagi ngantana ima isabusu thadoktuna chatkadana. Ima isana sena khainabagi maisa khangbasi uraga nang pelaba natro. O Mangolgi masakni nahakse ipuroiba chathokpadagi henduna ima isabusu chathoke khalibro nahakpo chatpikhro nahakta. Laija mapa ibungo kainabagi maisaklakta mamagi misai aduda khangba ngamdaduna kaptuna khomme. Ima adumna haibigano mahakto aigisu ipani aina khwaidagi nungsijaba. Laijagi wafamdu loidringai mamana thattuna hairamme. Hai, taningde kanagi napano lamza sara nangbu nama napasu mathong khangdaba. Masidagi mama ibimagi sarai nongma nongmagi hengalaklammi. Imungi thabak inkhang chakthong phisu khungi guha adudagi ising honba phisalonsa tawduna lang naiduna sel tanba yum ama panbada tawpham thokpa thabak khudingmak laijada tawhalli. Aduga langai buna thabak samna maphai amata yahundana yamna nungaina kena mauna thamme. Numit khudingi ayuk numidangi leptana khulgi singyada lairiba guha adudagi ising sokpa satlamme. Nongmadi laija masangamdabana ising sokhaudre. Imungi thabaksu yamna wana losilaga ngaihak pothaduna phamlingai ising yaudraba patradu puduna mama adu yamna sauna laijana phamliba aduda sangsillaklaga hairamme. Patra singse ising marik ama phawba yaude. Kanana soknuni haiduna masida maharani saduna phamdana leribano. Hai, tumdana mangbaduna kanaro chatlu ai irulujage isingse parap sokluso. Laija tapna khomme. Ima ai isangamdaduna tawbane. Hai karigi na sangamdabano sakna bora ama saraga yamna thuna chatlu yeningde. Laija pambai leite ngamdrabasu ngamdana ising soknanaba patradu pairaga thoraklamme. Phana laplibani mafam adubu mamagi saraida guha tamna ising sokpa lakle. Guha adu yorabada patra pik thanna ising sokle. Masaga ngamdabane lambi sangna lakpa aduda soktharaduna mahak guha adugi mapanda ngaihak mamit usinduna phamme. Mahakna adumna mitkup khara phamlingai ahal oirebi hanubi amagi khonjelna kauraklamme. Idema nupi masa. Laija khonjeldo tabada usilamba mamitu pangthoraklamme. Mabu kaurakliba misak adu
ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯐꯤꯖꯦꯠ ꯐꯤꯒꯥꯏꯅ ꯂꯩꯇꯦꯡꯕꯤ ꯍꯅꯨꯕꯤ ꯑꯃ ꯂꯝꯕꯤꯒꯤ ꯆꯥꯛꯅꯤꯕꯤ ꯑꯃꯒꯤ ꯁꯛꯐꯝꯗ ꯃꯥꯏꯊꯣꯡꯗ ꯃꯀꯥ ꯂꯥꯝꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯂꯦꯞꯂꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯎꯕꯃꯛꯇꯗ ꯃꯍꯥꯛ ꯐꯝꯂꯝꯕꯗꯒꯤ ꯂꯦꯞꯈꯠꯇꯨꯅ ꯍꯪꯉꯤ, ꯏꯃꯥ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯏꯕꯦꯝꯃ, ꯏꯃꯥ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯉꯤ꯫ ꯅꯪꯒꯤ ꯏꯁꯤꯡꯁꯦ ꯑꯩꯉꯣꯟꯗ ꯈꯖꯤꯛꯇꯪ ꯄꯤꯊꯛꯎ꯫ ꯂꯥꯏꯖ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯇꯧꯗꯦ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯗ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄꯥꯇ꯭ꯔꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯄꯤꯊꯛꯂꯝꯃꯤ꯫ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯂꯕ ꯃꯇꯨꯡ ꯃꯕꯨꯛ ꯄꯦꯟꯅ ꯏꯁꯤꯡ ꯊꯛꯂꯕ ꯃꯇꯨꯡꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯔꯥꯎꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯏꯆꯥ ꯏꯕꯦꯝꯃ, ꯏꯃꯥ ꯄꯦꯜꯂꯦ, ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ꯫ ꯏꯁꯥꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯅꯇꯧ ꯄꯨꯝꯅꯃꯛ ꯎꯕꯗ ꯏꯃꯥꯗꯤ ꯄꯦꯜꯂꯦꯅꯦ ꯍꯦ꯫ ꯍꯥꯏꯌꯨ, ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃ ꯏꯃꯥꯗ ꯅꯤꯖꯧ, ꯏꯃꯥ ꯄꯤꯒꯦ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯂꯥꯏꯖ ꯃꯀꯥ ꯂꯥꯝꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯅꯁꯥꯒꯤꯗꯤ ꯑꯄꯥꯝꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯖꯗꯦ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯖꯕ ꯑꯁꯤꯃꯨꯛ ꯑꯄꯦꯟꯕ ꯂꯩꯇ꯭ꯔꯦ꯫ ꯃꯤꯠꯀꯨꯞ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯂꯥꯏꯖꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯝꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯈ꯭ꯔꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯖ ꯉꯛꯄ ꯑꯃꯗꯤ ꯃꯤꯄꯥꯏꯖꯕ ꯈꯣꯟꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯦ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯅꯁꯥꯕꯨ ꯂꯥꯜꯂꯕꯗ ꯉꯥꯛꯄꯤꯌꯨ꯫ ꯅꯁꯥꯅ ꯈꯪꯖꯗꯕꯅ ꯋꯥꯍꯩ ꯀꯥꯔꯟ ꯆꯟꯈꯤꯕ, ꯍꯥꯏꯔꯣꯏꯗꯕ ꯍꯥꯏꯈꯤꯕ, ꯇꯧꯔꯣꯏꯗꯕ ꯇꯧꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯄꯪꯕ ꯅꯆꯥꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨꯗꯣ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯣꯟ ꯑꯅꯥ ꯂꯩꯇ ꯂꯥꯏꯔ ꯍꯪꯒꯣꯏꯕ ꯂꯩꯇꯅ ꯅꯍꯥꯛꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤ ꯎꯠꯂꯤꯕ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯑꯊꯣꯏꯕ ꯃꯒꯨꯟꯅꯤ꯫ ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯍꯥꯛꯅ ꯋꯥ ꯉꯥꯡꯕ ꯈꯣꯟꯊꯣꯛ ꯈꯨꯗꯤꯡꯒꯤ ꯅꯍꯥꯛꯀꯤ ꯆꯤꯟꯕꯥꯜꯗꯒꯤ ꯅꯨꯡꯁꯤꯕ ꯂꯩꯅꯝ ꯆꯦꯟꯕ, ꯅꯤꯡꯊꯤꯖꯔꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯂꯩ ꯀꯌꯥꯃꯔꯨꯝ ꯊꯣꯛꯄ ꯑꯣꯏꯔꯣ꯫ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯗꯨꯅ ꯊꯃꯣꯏ ꯄꯨꯛꯅꯤꯡ ꯄꯦꯟꯕ ꯐꯥꯎꯔꯛꯄ ꯃꯤꯠꯀꯨꯞ ꯑꯗꯨꯗ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯄ ꯈꯣꯟꯊꯣꯛꯁꯤꯡ ꯑꯗꯨꯗ ꯃꯃꯜ ꯑꯇꯥꯡꯕ ꯁꯅꯥ ꯂꯨꯄꯥ, ꯍꯤꯔꯥ ꯃꯅꯤ ꯃꯨꯛꯇ ꯀꯌꯥ ꯊꯣꯛꯄ ꯑꯣꯏꯖꯔꯣ꯫ ꯑꯗꯨꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯋꯥ ꯉꯥꯡꯊꯣꯛꯄ ꯃꯇꯝꯗ ꯍꯩꯅ ꯁꯤꯡꯅ ꯉꯥꯡꯒꯗꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯂꯥꯏꯖ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯉꯛꯄ ꯃꯈꯜꯒꯤ ꯊꯧꯖꯥꯜ ꯑꯗꯨ ꯄꯤꯔꯕ ꯃꯇꯨꯡꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯇꯨꯅ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈ꯭ꯔꯒ ꯀꯨꯏꯅ ꯍꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯃꯃꯥ ꯑꯇꯣꯟꯕꯤ ꯑꯃꯗꯤ ꯂꯟꯒꯩꯗꯨ ꯂꯥꯏꯖ ꯍꯜꯂꯛꯄ ꯁꯥꯎꯅ ꯉꯥꯏꯔꯝꯃꯤ꯫ ꯂꯥꯏꯖꯅ ꯌꯨꯝꯗ ꯍꯦꯛ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯃꯥꯇꯣꯟꯅ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯁꯤꯡ ꯄꯥꯇ꯭ꯔ ꯑꯗꯨ ꯈꯛꯇ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯕꯗꯕꯨ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯅ ꯂꯧꯔꯤꯕꯁꯤꯕꯨ, ꯍꯥꯏ, ꯅꯪꯕꯨ ꯌꯨꯝ ꯍꯟꯒꯅꯤ ꯈꯪꯗ꯭ꯔꯤꯕꯁꯤꯕꯨ ꯅꯪꯕꯨ ꯂꯝꯂꯛꯀꯤ ꯁꯥꯔꯣ? ꯌꯨꯝ ꯑꯁꯤꯗ ꯑꯩꯅ ꯏꯁꯤꯡ ꯉꯥꯏꯍꯧꯔꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗ꯭ꯔꯥ? ꯂꯥꯏꯖ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯃꯥꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯋꯥꯍꯩ ꯑꯃ ꯊꯣꯔꯛꯄ ꯈꯨꯗꯤꯡ ꯅꯨꯡꯁꯤꯔꯕ ꯂꯩꯅꯝ ꯆꯦꯟꯕ, ꯅꯤꯡꯊꯤꯖꯕ ꯃꯈꯜꯒꯤ ꯂꯩ ꯀꯌꯥ ꯀꯌꯥ ꯂꯥꯏꯖꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯃꯥ ꯑꯃꯗꯤ ꯂꯟꯒꯩ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯉꯛꯄ ꯑꯃꯗꯤ ꯀꯂꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯅ ꯂꯥꯏꯖꯒꯤ ꯉꯁꯤ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯂꯥꯏꯖꯁꯨ ꯆꯤꯡꯅꯕ ꯂꯩꯇꯅ ꯉꯁꯥꯏ ꯃꯍꯥꯛꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄ ꯃꯇꯝꯗ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯦꯡꯅꯈꯤꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯆꯤꯊꯗꯅ ꯇꯝꯃꯤ꯫ ꯂꯥꯏꯖꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯝꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯆꯤꯟꯕꯥꯜꯗꯒꯤ ꯊꯣꯔꯛꯄ ꯂꯩ ꯃꯌꯥꯝ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃꯅ ꯏꯃꯨꯡꯗꯨꯒꯤ ꯂꯩꯃꯥꯏꯗꯨ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯟꯒꯩꯗꯤ ꯂꯥꯏꯖꯕꯨ ꯍꯦꯟꯅ ꯍꯦꯟꯅ ꯀꯂꯛꯄ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯃꯃꯥ ꯑꯗꯨ ꯀꯔꯥꯝ ꯆꯥꯎꯕ ꯀꯂꯛ ꯃꯤꯍꯧꯕ ꯍꯦꯟꯃꯟꯈꯤꯕꯅ ꯑꯐ ꯐꯠꯇ ꯈꯟꯊꯗꯕ ꯃꯈꯩ ꯃꯆꯥꯅꯨꯄꯤ ꯂꯟꯒꯩꯕꯨ ꯂꯥꯏꯖꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨꯕ ꯃꯐꯝ ꯑꯗꯨꯗ ꯂꯟꯒꯩꯕꯨꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯂꯟꯒꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯍꯟꯗꯕꯅ ꯃꯍꯥꯛꯇꯤ ꯇꯁꯦꯡꯅ ꯏꯁꯤꯡ ꯁꯣꯛꯄ ꯑꯣꯏꯅ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯆꯠꯄ ꯑꯗꯨꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯇꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯥꯏꯖꯅ ꯑꯣꯏꯔꯛꯂꯤꯕ ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯃꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕ ꯀꯟꯅ ꯍꯥꯏꯕ ꯑꯗꯨꯗ
ꯂꯟꯒꯩ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯂꯣꯟꯆꯠ ꯈꯪꯕꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯋꯥꯐꯝ ꯀꯌꯥ ꯃꯦꯜꯂꯝꯃꯤ꯫ ꯌꯦꯡꯉꯣꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯅ ꯃꯐꯝꯗꯨꯗ ꯍꯦꯛ ꯌꯧꯕꯒ ꯊꯦꯡꯅꯕ ꯅꯊꯛ ꯊꯣꯡꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯒꯗꯕꯅꯤ, ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤꯀꯣ꯫ ꯅꯍꯥꯛꯀꯤ ꯍꯩꯅꯕꯤꯁꯤꯡꯗꯣ ꯎꯠꯂꯨꯕ ꯌꯥꯗꯦ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯏꯆꯥꯗꯤ ꯃꯥꯏ ꯄꯥꯛꯂꯛꯎ꯫ ꯂꯟꯒꯩ ꯂꯥꯏꯖꯅ ꯄꯨꯔꯨꯕ ꯏꯁꯤꯡ ꯌꯥꯎꯕ ꯄꯥꯇ꯭ꯔ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯝꯃꯤ꯫ ꯌꯥꯎꯔꯝꯕ ꯏꯁꯤꯡꯗꯨ ꯂꯩꯃꯥꯏꯗ ꯖꯣꯔꯣ ꯖꯣꯔꯣ ꯍꯩꯗꯣꯛꯏ꯫ ꯑꯗꯨꯒ ꯄꯥꯇ꯭ꯔꯗꯨ ꯄꯨꯗꯨꯅ ꯐꯦꯠ ꯂꯥꯎꯔꯗꯨꯅ ꯁꯥꯍꯨꯝ ꯅꯥꯏꯅ ꯒꯝ ꯒꯝ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯐꯪꯕ ꯃꯐꯝꯗ ꯊꯣꯛꯂꯒ ꯊꯕꯛ ꯁꯨꯕ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗꯤ ꯂꯥꯏꯔꯗꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕ ꯃꯈꯩ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯃꯆꯦꯠ ꯑꯃꯠꯇ ꯐꯪꯗꯅ ꯈꯨꯖꯤꯟ ꯈꯨꯌꯥ ꯇꯛꯇꯨꯅ ꯃꯁꯝ ꯃꯅꯥ ꯅꯥꯟꯗꯨꯅ ꯂꯩꯔꯛꯄ ꯑꯣꯏꯕꯅ ꯑꯗꯨꯝꯅ ꯃꯈꯣꯡꯅ ꯁꯥꯡꯅ ꯂꯥꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯄꯥꯟ ꯌꯧꯔꯛꯂꯕꯗ ꯏꯁꯤꯡ ꯁꯣꯛꯄꯒꯤ ꯃꯍꯨꯠ ꯒꯨꯍꯥ ꯃꯄꯥꯜꯗꯨꯗ ꯉꯥꯊꯔꯒ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯠꯀꯞ ꯈꯔ ꯈꯔ ꯎꯏꯊꯔꯤꯉꯩꯗ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯃꯍꯥꯛꯄꯨ ꯍꯧꯗꯣꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕꯤ ꯂꯩꯁꯥꯕꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯟꯒꯩꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯏꯇꯥ, ꯑꯩ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯂꯦ꯫ ꯏꯁꯥꯁꯤꯁꯨ ꯆꯣꯛꯊꯕꯅ ꯂꯣꯏꯔꯦ꯫ ꯅꯪꯒꯤ ꯄꯥꯇ꯭ꯔ ꯑꯁꯤꯅ ꯒꯨꯍꯥ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯈꯔ ꯁꯣꯛꯄꯤꯔꯒ ꯑꯩꯕꯨ ꯏꯁꯤꯡ ꯈꯔꯇꯪ ꯄꯤꯊꯛꯄꯤꯌꯨꯕ꯫ ꯂꯟꯒꯩ ꯐꯝꯂꯝꯕꯗꯒꯤ ꯁꯥꯎꯔꯪꯅꯅ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯉꯥꯏꯔꯤꯕ ꯃꯤꯅ ꯂꯥꯛꯇꯦ, ꯑꯗꯨꯒ ꯅꯈꯨꯠ ꯇꯦꯛꯄꯁꯨ ꯅꯠꯇꯕ ꯅꯃꯤꯠ ꯇꯥꯡꯕꯁꯨ ꯅꯠꯇꯕ ꯅꯪꯒꯤ ꯃꯇꯦꯡꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯄꯥꯡꯗꯧꯔꯤꯕꯅꯣ? ꯑꯁꯣꯟ ꯑꯅꯥ ꯐꯥꯎꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯩꯅꯗꯕ ꯑꯩꯅ ꯅꯪꯒꯤꯗꯤ ꯀꯔꯤꯒꯤ ꯄꯥꯡꯗꯧꯔꯤꯕ? ꯅꯁꯥꯅ ꯁꯣꯛꯂꯒ ꯊꯛꯆꯧ꯫ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯥꯏꯔꯒ ꯂꯥꯏꯖꯅ ꯊꯦꯡꯅꯔꯛꯈꯤꯕ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯇꯤ ꯊꯦꯡꯅꯗ꯭ꯔꯦ ꯈꯟꯗꯨꯅ ꯁꯥꯎꯅ ꯑꯍꯥꯡꯕ ꯄꯥꯇ꯭ꯔ ꯑꯗꯨ ꯄꯨꯔꯒ ꯃꯌꯨꯝ ꯇꯝꯅ ꯍꯟꯈ꯭ꯔꯦ꯫ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯥꯛꯂꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯂꯟꯒꯩꯗ ꯌꯦꯡꯗꯨꯅ ꯒꯨꯍꯥ ꯃꯄꯥꯟ ꯑꯗꯨꯗ ꯂꯦꯞꯂꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯒ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯅꯤꯡꯗꯕ ꯅꯪꯗꯤ ꯃꯤꯔꯛꯇ ꯍꯤꯡꯕ ꯌꯥꯔꯣꯏ꯫ ꯅꯪꯒꯤ ꯅꯆꯤꯟꯗꯒꯤ ꯊꯣꯔꯛꯄ ꯑꯊꯤꯕ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯍꯪꯉꯣꯏ, ꯂꯤꯟ, ꯇꯝꯊꯤꯕ ꯃꯈꯜꯒꯤ ꯇꯤꯟ ꯀꯥꯡ ꯀꯌꯥ ꯑꯃ ꯊꯣꯛꯄ ꯑꯣꯏꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ꯫ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯄ ꯉꯥꯏꯉꯝꯗꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯆꯪꯂꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯉꯥꯏꯉꯝꯗꯅ ꯍꯪꯂꯛꯂꯝꯃꯤ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯀꯝꯗꯧꯔꯦ? ꯍꯅꯨꯕꯤꯗꯨ ꯊꯦꯡꯅꯔꯛꯄ꯭ꯔꯥ? ꯃꯍꯥꯛꯅ ꯏꯁꯥꯗ ꯀꯔꯤ ꯀꯔꯤ ꯊꯧꯖꯥꯜ ꯄꯤꯔꯛꯄꯒꯦ? ꯂꯟꯒꯩ ꯁꯥꯎꯔꯪꯅꯅ ꯈꯨꯝꯃꯤ, ꯀꯗꯥꯏꯗꯒꯤ ꯍꯅꯨꯕꯤꯅꯣꯗ? ꯑꯩꯅ ꯃꯐꯝꯗꯨ ꯍꯦꯛ ꯌꯧꯕꯒ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯄꯣꯊꯥꯔꯤꯉꯩꯗ ꯑꯩꯒꯤ ꯂꯦꯡꯒꯥ ꯑꯣꯏꯒꯗꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯥꯛꯂꯒ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯟꯒꯩꯅ ꯉꯁꯥꯏ ꯃꯍꯥꯛꯅ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅꯤ ꯈꯪꯗꯕꯅ ꯍꯥꯏꯈꯤꯕ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯃꯃꯥꯗ ꯇꯝꯂꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯝꯅ ꯇꯝꯅ ꯂꯟꯒꯩꯒꯤ ꯃꯆꯤꯟ ꯃꯌꯥ ꯃꯅꯨꯡꯗꯒꯤ ꯍꯪꯉꯣꯏ, ꯂꯤꯟ, ꯇꯤꯟ ꯀꯥꯡ ꯀꯌꯥ ꯃꯔꯨꯝ ꯊꯣꯔꯛꯂꯝꯃꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯃꯥ ꯑꯗු ꯀꯞꯂꯗꯨꯅ ꯃꯥꯡꯂꯦ ꯃꯥꯡꯂꯦ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ? ꯏꯆꯥ ꯃꯥꯡꯂꯦ ꯍꯥꯏꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯃꯄꯥꯟꯗ ꯂꯥꯡꯕꯒꯤ ꯃꯈꯣꯟ ꯇꯥꯔꯛꯄ ꯑꯗꯨꯗ ꯊꯣꯔꯛꯄꯅꯤ꯫ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯥꯁꯨ ꯑꯉꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯏꯖ ꯎꯕꯗ ꯃꯃꯥꯗꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯂꯥꯏꯖꯅ ꯑꯣꯏꯗꯕ ꯍꯥꯏꯖꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯐꯤꯕꯝꯁꯤ ꯑꯣꯏꯍꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯕꯨ ꯊꯤꯅ ꯐꯨꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯃꯝꯁꯤꯜꯂꯛꯂꯕꯅꯤ꯫ ꯂꯥꯏꯖ ꯀꯞ ꯀꯞꯇꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯄꯟꯊꯨꯡꯐꯝ ꯈꯪꯗꯅ ꯃꯊꯟꯇ ꯐꯨꯝꯕꯪꯅꯅ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯃꯇꯨꯡꯂꯣꯝꯗꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯊꯦꯡꯖꯤꯜꯂꯛꯄ ꯑꯗꯨꯗ ꯑꯀꯤꯕꯁꯨ ꯐꯥꯎꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯅꯛꯅ ꯈꯥꯝꯂꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯄꯥꯈꯠꯄ ꯃꯤꯄꯥꯏꯕꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕꯗꯨ ꯀꯅꯥꯅꯣ ꯈꯟꯗꯨꯅ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ꯫ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯍꯦꯛ ꯈꯥꯝꯕꯒꯗꯤ ꯋꯥꯡ ꯆꯥꯎꯔꯕ ꯅꯨꯄꯥ ꯑꯃꯒꯤ ꯁꯕꯥꯟꯗ, ꯃꯁꯛꯇꯤ ꯑꯃꯝꯕ ꯃꯔꯛ ꯑꯣꯏꯕꯅ
ꯅꯤꯡꯊꯤꯅ ꯎꯕ ꯐꯪꯗ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯄꯥꯈꯠꯂꯅꯤ ꯈꯪꯕꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯄꯥꯈꯠꯀꯅꯨ, ꯑꯩ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯖꯃꯤꯟꯗꯥꯔꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯊꯕꯛ ꯑꯃ ꯆꯠꯂꯨꯕ ꯍꯜꯂꯛꯄꯅꯤ꯫ ꯑꯃꯝꯕ ꯃꯔꯛ ꯑꯁꯤꯗ ꯅꯨꯄꯤꯅ ꯊꯟꯇ ꯆꯠꯂꯝꯕ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯅꯣ ꯍꯪꯒꯦ ꯈꯟꯗꯨꯅ ꯈꯥꯝꯖꯕꯅꯤ꯫ ꯍꯥꯏꯌꯨ, ꯅꯪꯒꯤ ꯃꯇꯦꯡ ꯑꯩꯅ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯄꯥꯡꯖꯒꯦ." ꯂꯥꯏꯖꯥ ꯅꯣꯂꯨꯛꯅ ꯑꯍꯦꯟꯕꯗꯤ ꯍꯥꯏꯗꯦ, ꯃꯌꯨꯝꯗꯒꯤ ꯁꯥꯎꯅꯗꯨꯅ ꯊꯣꯔꯛꯄꯅꯤ ꯑꯁꯤ ꯈꯛꯇꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏꯖꯥꯅ ꯋꯥ ꯉꯥꯡꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯤꯟꯕꯥꯜꯗꯒꯤ ꯊꯣꯔꯛꯂꯤꯕ ꯃꯈꯜ ꯃꯈꯜꯒꯤ ꯅꯨꯡꯁꯤꯔꯕ ꯂꯩꯅꯝ ꯆꯦꯟꯕ ꯂꯩ ꯃꯌꯥꯝ ꯑꯃꯗꯤ ꯑꯃꯝꯕ ꯃꯔꯛꯇ ꯁꯦꯡꯐꯥꯠꯇꯅ ꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯤꯡꯊꯤꯖꯔꯕ ꯁꯛꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯁꯤ ꯑꯆꯝꯕ ꯃꯤꯑꯣꯏ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯂꯥꯏꯖꯥꯕꯨ ꯃꯥꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯖꯃꯤꯟꯗꯥꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯙꯧ ꯄꯨꯔꯦꯜꯒꯤ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯂꯕ ꯁꯅꯥꯒꯤ ꯆꯩ ꯑꯃ ꯇꯦꯛꯇꯨꯅ ꯃꯗꯨ ꯁꯝꯕ ꯁꯦꯝꯕ ꯍꯩꯕ ꯃꯤꯁꯛ ꯊꯤꯔꯨꯕꯅꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯩꯔꯕ ꯐꯥꯎꯔꯕ ꯁꯅꯥ ꯁꯥꯕ ꯃꯤꯑꯣꯏ ꯀꯌꯥ ꯀꯧꯗꯨꯅ ꯑꯋꯥꯃꯜ ꯆꯥꯎꯅ ꯄꯤꯗꯨꯅ ꯁꯦꯝꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯦꯝꯕ ꯍꯦꯛ ꯂꯣꯏꯕꯒ ꯑꯗꯨꯃꯛ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯇꯦꯛꯂꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯅꯥꯒꯤ ꯆꯩꯁꯨ ꯑꯁꯤꯕꯨ ꯁꯦꯝꯕꯤꯅꯕ ꯃꯤꯑꯣꯏ ꯊꯤꯔꯨꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯖꯃꯤꯟꯗꯥꯔ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯔꯦ꯫ ꯖꯃꯤꯟꯗꯥꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯂꯝꯖꯤꯡꯂꯗꯨꯅ ꯂꯥꯏꯖꯥꯕꯨ ꯖꯃꯤꯟꯗꯥꯔ ꯑꯃꯗꯤ ꯖꯃꯤꯟꯗꯥꯔꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯎꯅꯍꯜꯂꯝꯃꯤ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯂꯥꯏꯖꯥ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯖꯐꯝ ꯄꯤꯕꯤꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯇꯨꯅ ꯖꯃꯤꯟꯗꯥꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯗ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯃꯔꯨꯝ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯖꯥꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯍꯤꯔꯥ ꯃꯅꯤ ꯃꯨꯛꯇ ꯀꯌꯥ ꯃꯔꯨꯝ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯁꯅꯥ ꯃꯇꯨꯝ ꯑꯃꯅ ꯖꯃꯤꯟꯗꯥꯔꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯅꯥꯒꯤ ꯆꯩꯁꯨ ꯑꯗꯨꯗ ꯊꯦꯡꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯦꯛꯂꯝꯕ ꯆꯩꯁꯨꯗꯨ ꯍꯥꯟꯅꯒꯨꯝ ꯇꯦꯛꯈꯤ ꯍꯥꯏꯕꯒꯤ ꯃꯃꯤ ꯃꯆꯦꯠ ꯑꯃꯠꯇ ꯇꯥꯍꯟꯗꯅ ꯁꯦꯝꯖꯤꯟꯈ꯭ꯔꯦ꯫ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯖꯃꯤꯟꯗꯥꯔ, ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯃꯗꯤ ꯖꯃꯤꯟꯗꯥꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ, ꯍꯔꯥꯎꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯖꯃꯤꯟꯗꯥꯔ ꯑꯗꯨꯅ ꯍꯔꯥꯎꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯅꯨꯄꯤ ꯃꯆꯥ, ꯅꯍꯥꯛꯇꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯏꯃꯨꯡ ꯑꯁꯤꯒꯤꯗꯃꯛ ꯊꯥꯕꯤꯔꯛꯂꯕꯅꯤ꯫ ꯏꯁꯥꯅ ꯀꯔꯤꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯃꯤꯇꯣꯞ ꯑꯃꯒꯨꯝ ꯂꯩꯔꯨꯅꯤ? ꯉꯁꯤꯗꯒꯤꯗꯤ ꯅꯍꯥꯛ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯔꯒꯗꯕꯅꯤ." ꯑꯁꯨꯝꯅ ꯂꯥꯏꯖꯥꯕꯨ ꯏꯃꯨꯡ ꯑꯗꯨꯅ ꯍꯔꯥꯎꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯧ ꯑꯣꯏꯅ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯑꯐꯕ ꯅꯨꯃꯤꯠ ꯌꯦꯡꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯇꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯆꯥ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯕꯤ ꯃꯃꯥ ꯑꯗꯨ ꯃꯇꯝ ꯈꯔ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯎꯠꯅ ꯋꯥꯏꯅ ꯈꯨꯝꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯗꯅ ꯂꯣꯠꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯤꯟꯍꯥꯏ ꯀꯟꯕꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯋꯥ ꯉꯥꯡꯗꯕꯗꯤ ꯌꯥꯗꯕꯅ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨ ꯍꯪꯉꯣꯏ, ꯃꯁꯛ ꯈꯪꯗꯕ ꯇꯤꯟ ꯀꯥꯡ ꯀꯌꯥ ꯃꯔꯨꯝꯅ ꯌꯣꯝꯕ ꯍꯧꯔꯛꯂꯦ꯫ ꯂꯣꯟꯅ ꯎꯔꯨꯕ ꯈꯪꯂꯨꯕ ꯌꯥꯎꯕ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯄꯥꯎ ꯇꯝꯅꯔꯛꯄꯗꯒꯤ ꯂꯟꯒꯩꯕꯨ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯅꯅꯕ ꯏꯍꯧ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯈꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯈꯤ꯫ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯕꯗ ꯂꯟꯒꯩ ꯑꯆꯧꯕ ꯎꯃꯪ ꯑꯃꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯄꯨꯟꯁꯤ ꯂꯦꯟꯕ ꯇꯥꯈꯤ꯫ ꯏꯆꯥ ꯃꯤꯆꯥ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯔꯨꯕ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯕꯤ ꯃꯃꯥ ꯑꯗꯨꯗꯤ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥꯛꯅ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯅꯣꯡꯒꯥꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ, ꯀꯃꯦꯟꯠ ꯇꯧꯕꯤꯔꯝꯃꯨ, ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫